mayambu ahanba maktada kanglai lepong wari channel gi maikadagi bisok khairakpamna taram noksari ngasi swaseng bathok ba wari mamayamda khudol tamjaragi haduna puduna laksari wari asi lithok charakpa matamda soikiba langkiba kaya yorobosu mayamna ngakpiu haduna isari aduga amana channel asibu mapung phanbada saruk yabiboina adumadumna like amadi subscribe share to biram haduna isari ngasi gi wari sibu thabirakpa isan adudi wari si hongnaba tawjaragi wari asengonda tasengna thokiba wari amani aigi ming isan kawi aina khara angang oiringai matamda thokiba thokdo amakhakni aikugi imung asi yamna ina khunba imung makti natte namitto ipanu pa amaga dukanda tholakpani aisi hanadagi hauraga masagi so khara ki kalle aduna ithanta thokpa tali haidana ibani se pulap thokminarakpani aigi ipanu pa do phagi khara su tawgalli aina khara kibaga mahakna hek sanai aikugi thongal da pukri ama lei pukri mapal thangba saruk aduda sorophon pambi ama hawi sorophon pambi makhong aduda aikugi ibung amana hek aikoida laknabi aikugi sorophon pambi asi mamang thakta ine ma thauri yalaga sikhibani adubu karigino khangde sorophon pambi se dum yan khidre aduna ine asi marak marakta khara khara thoktuna tamnai hai aikuidi kaya thoidokna thengnaba makti oide aikogi ibung aduna sorophon makhong aduda hek laknak birakpa matamda ima kaukthoktuna hek yumda sangi asum tawdana numitumadi aigi iponu pasiga lakminaraba matungda aikugi leiraga sisu khara makhadi sangi manung oina sangsilli aduna numit ado maisu imam mami maisu laktaba numit oi aikuna dukan tholakpa matamda ye thangba sarukta uwa marang kaina hauba jaga ama lei masigi jaga si laipung oina lei laipung asi thainangai matamdagi hauraga khara sudum tamnai hai ipanu paduna ngonda sum nairakhi ise asigi lambi sidi yamna mami nang kidabro aidi masigi jaga asi karigino khangdi yamna ki nahansu numidangi matam maduda aisi hakolakpada masigi mafam jaga asida nubi mukocha challi mana adum hairakpa matam maduda igi sasi kiraktuna mangon tamnai gi sasi khara nakselli aidi sasi kirabadi hekta kapi aduna igi mitki pi asi mathanta taba horakle madu urubada ipanu pado wantha nokpa horakle mahaki matau kaya sing aduda ina sum haiki angang nang sai soidana sarani mina kire khanglabadi kadobage hairaklibono ipanu pado su phagi tawgani ki kanu haiduna hairakle asum tawdana ibani selakle ibani na lakpa matam maduda lepung leiba jakado madu hendolakadore madugi mapadu hendoklamdagi matam maduda aikugi sada karigumba samil khara phangba horakle ibani na sum satpani tung thangba saruga sida kana gumba ama aikugi sa sida thengbai kariboi tawduna safuka na masada phatlauna satkirami madu tawrakpaduda ibani se khamprek khangle salamba pumnamak singado sapsap hekta lepi aduga ibani siyengnai nana hojikidu karino is sese aisu khangdi asi haina dana ibani se lairami adamna tawtuna lairingai matam maduda tung thangbada lairibam lambi ado maduda kana kumba amana nung soro asi hundana lakpagi mataw matawraklei asam tawdana makhola do tarakpa tanjaduda ibani se hanna phawba yengba tawdana dukan tamna selami adamna dukan tamna khara thuna sensille sorado thabet honduna ibani se yamna phinga phayona sensimba matamni maduda dukan phamliba ine aduna ngonda sumnai rakhi hai isan kadoragi nasina nawbo sor thabet holaga selaglibado adumna hairakpa matamda ina sumna hai ine ai ibani se kibana yadre as sorase amutang saning tana hon thaki ine aduna sumna hairai hoine adubu kaidoragi haiba ine ai khugi lairak masingi laipung leibado maduda dukan tamna tholakpani aikuna uwa horiba jagado madu hendolakada bakhajikta ngairaba matam maduda tung thangba saruga sida kana gumba amai sada thengbai kariboi tawraga sakhi aduga tung thangba sarukta su kana gumba amana nung kawraga lakpa gumba asigumlaba karino khara tawrae aiga saminariba ipano padu suma sado kibana yadre haidun hairakle adamna hainaringai matam maduda dukanduda pot laiba lakpa ibok amana sumnai rakhi haima
Asengbra ni Isan? Aisu haiduna khummi. Maduda abok aduna makha tarai. Ihe, aikoina thainangai matamda nisaban thoklibani haiduna torambado. Madudasu khara mi satpagi sahum kharadi phangbani. Aduga amuksune marak talaitum thombagi sahum kharasu phangbani. Karino khangde khusu gyamen ka amata tadi. Suksu sukre madugi jagado. Numidangi matamda mi ani hom sapminadragadi lanbaga ngamba satnate. Abo adugi wahai pumnamak singado taba matam maduda aina sumna haiki. As, ay hanbaga amata ngamaro. Ay, mafam asida dum lairagi. Isasi nikpani yadre. Ay gi wafam adu tabada abo aduna. Ihe, ay gamate khara hamina krasine. Kasu tawrose. Dukan phamliba ini aduna. Una kelakpo rambasu yada Isan. Hena kisilukinu yari. Ine, hawjiki phipam dumadi una kelakpani haibadi aidi thajaba ngamde. As, khangdri isasi kibana yadre. Asum tawdana aikoisi abok aduga pulap lakminare. Abok aduga pulap lakminaba matamda ngasaigi laipung laibado maduki mafam jagado yaurakle. Maduki mafam jagado hek yaurakpa matam maduda aigi isasi kibana yaraktre. Abok aduna sum nairai. Isan, sai phawdi leplagi nangsu yaragadra aisu ithanta hangadabani. Abo yarani ay adum sangjakhragi. Si haidana abok adusu mamai leiduna sakre. Ipa nupa ibani sukhut asi samnaraba matungda hau thadana selakle. Yum yauraba matungda aidi phamung tamna kakhalle. Aduga wari pumnamak sing adu tamle. Imana sum nairakhi. Thainangai matamdagi hauraga madugi mafam jagado adum khara di hainabani. Yari sibema kasu thuidukna khanjiluranu yare. Sum tawdana isin numitumadi adum tumthakre. Nongalaklaba matamda si ayu anganbada coaching sakadabani. As coaching sakadoribasi tan buta leda ngarang thengnakiba singaduna karino isasi pangki daki adumna khanduna leiringai matam maduda thong asi thilakle. Aigi thong adu yamna kana thilakle. Thong thilakpaduda igi sase komplek khangi. Aduga mapandagi imanabi amana igi minga si kaurakle. Ai suma oiraboi khandana ai si thong adu hangdokle. Imanabido oirambaduda igi sase khara makhaidinia tarakle. Imanabido suma sado kapna aigi ka tamna parap changsilakle. Aduga aina sumna hangi. Kaidawrage ayuk nganta sida kaplaga laklibado. As nakhoi laikai gi maibado aidi yamna kijai maming phawba panbada isi isasi yamna kijai. Aishu kaidawrage hadun hangi maduda imanabiduna aishu coaching asi satnabani haduna ngantana hawkalaklaga aise lakpani. Lairakse asambi samduna laksira haduna tawbani. Adubu lairak ado khara sukpaduda aishu asangbi sidoina laklage haduna misu walking khara satnabaduda lakpani. Adubu karino aigi sasi aibu paw si tamlasirani Isan. Aisu paw adu makha tana tamo haduna imanabiduda hai. Imanabidu asumna hairakhi. Numise nahankadi walking khara adum sati satnabani. Adubu ngasigi numisimadi kanagumba amata hek satnaramde. Aisu maduna phagadra haiduna khongthang asi thangduna lakpani. Aisu hanadagi hauraga isasi kayadiki kandabani. Aina asum lakpa matamduda mamli tawriba jagado maduda masigi maibasigi thongkalda horiba mahaki khongnang aduda kanagumba amana duk tharaga leirami. Duk thabaduda isu isasi kaya thuidoknadi khanjilude. Adubu kanano ayuk nganta sida duk thariba se haduna wakhal khalami. Aduga satki haduna khong asi thangba horakpada khongnang leiba maike somsi masida kanagumba ama satlansilaga satki. Aisu isasi madu ubada isasi kibana yaraktre. Aina ukibadusu musinmui masigi khongnang makhong ase thainangai matamdagi khara hainabado aisu ningsinglaktuna khongkaba se launa thangduna lakpani. Adubu aina khara khongkaba se thangduna lakpa matam maduda nakhoi asigi maibasi aingonda abema coaching chalibra hadun hairakhi. Aisu karigumba amata khumlamdana isasi kiduna ise parap lakpani. Maibadugi maithongado nokmi tawraga lehawi. Aisu isasi kibana yadre. Asi haduna imanabiduna pawda tamlakpaduda aisu isasi kibana yaraktre. Numitumadi ibani se coaching chatre.
ꯑꯩꯒꯤ ꯐꯃꯨꯡꯗ ꯄꯨꯂꯞ ꯀꯥꯈꯠꯂꯛꯇꯨꯅ ꯏꯕꯥꯅꯤꯁꯦ ꯄꯨꯂꯞ ꯍꯤꯞꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯏꯃꯥꯟꯅꯕꯤꯁꯤ ꯍꯥꯟꯅ ꯌꯥꯝꯅ ꯀꯤꯒꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯏꯃꯥꯟꯅꯕꯤꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯒꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯥꯡꯕꯁꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯈꯔ ꯑꯗꯨꯝ ꯍꯥꯏꯅꯔꯛꯄꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗ ꯂꯥꯜꯂꯒ ꯆꯠꯄꯁꯤ ꯏꯁꯥꯗ ꯈꯔ ꯀꯤꯕ ꯐꯥꯎꯕꯅꯤ꯫ ꯂꯩꯄꯨꯡꯅꯒ ꯂꯩꯁꯤꯜꯂꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯔꯁꯨ ꯁꯨꯛꯄꯅꯤꯅ ꯌꯥꯝꯅ ꯀꯤꯒꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯃꯗꯤ ꯑꯩꯈꯣꯏꯁꯦ ꯉꯟꯇꯥꯅ ꯇꯨꯝꯂꯝꯃꯤ꯫ ꯏꯃꯥꯗꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯊꯦꯡꯅ ꯇꯨꯝꯕꯅꯤ꯫ ꯏꯃꯥꯁꯨ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯈꯔ ꯇꯥꯔꯛꯄꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁ꯭ꯔꯦꯡ ꯆꯥꯏꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯈꯔ ꯇꯥꯔꯛꯂꯤ꯫ ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯡ ꯃꯔꯨ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯏꯃꯥꯁꯨ ꯃꯁꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯕꯗꯤ ꯇꯧꯗꯦ, ꯑꯗꯨꯕꯨ ꯁꯦꯡ ꯃꯔꯨ ꯈꯔ ꯇꯥꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯈꯤꯇꯪꯗꯤ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯍꯥꯏ꯫ ꯏꯃꯥꯁꯨ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯐꯪꯂꯛꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯁꯥꯗꯣ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯅ ꯑꯗꯨꯝ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯦꯛꯇ ꯊꯝꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯃꯥꯅ ꯇꯝꯂꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯔꯗꯤ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯤ꯫ ꯅꯣꯡ ꯃꯪꯕ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯩꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯃꯤ꯫ ꯑꯁ, ꯑꯩꯕꯨ ꯇꯨꯝꯊꯕꯁꯤ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏꯗ, ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯊꯦꯝꯂꯒ ꯇꯨꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯐꯥꯎꯕꯗ ꯃꯩꯁꯤ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ, ꯃꯩꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯤꯠ ꯂꯥꯎꯅ ꯅꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯠꯇꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯈꯔ ꯎꯕ ꯍꯧꯔꯛꯂꯦ꯫ ꯀꯥꯡꯈꯜ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯁꯤ ꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕ ꯍꯧꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯃꯤꯠꯇ ꯀꯔꯤꯅꯣꯈꯔ ꯎꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯡꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯀꯥꯡꯈꯜ ꯃꯊꯛ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯕꯥꯒ ꯏꯃꯥꯒꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯃꯤꯀꯞ ꯑꯗꯨ ꯊꯣꯛꯂꯛꯂꯗꯨꯅ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇꯝꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯏꯁꯥꯁꯤ ꯀꯤꯔꯦ ꯏꯃꯥ, ꯑꯩ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯒ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯔꯦ ꯃꯃꯥ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯆꯥꯅꯨꯄꯤꯒ ꯅꯪꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯑꯩꯒ ꯇꯨꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯗꯨꯗ ꯏꯁꯥꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯀꯤꯕꯗꯨꯗꯤ ꯐꯔꯝꯗꯦ꯫ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯑꯩ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩ ꯏꯁꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯑꯩꯒꯤ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯏꯃꯥꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯨꯔꯛꯇꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯗꯨꯅ ꯑꯩꯁꯦ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯩꯁꯨ ꯏꯃꯥꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯄꯥ ꯐꯠꯇ꯭ꯔꯒꯁꯨ ꯃꯆꯥꯗꯤ ꯐꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯨꯝꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯈꯔ ꯂꯣꯏꯅ ꯇꯝꯅꯩ ꯍꯥꯏ꯫ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕ, ꯗꯤꯟꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯒꯤꯒꯤꯠ ꯅꯝꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯥꯕ, ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯊꯤ ꯐꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕ ꯑꯃꯅ ꯂꯩꯀꯥꯏꯒꯤ ꯃꯄꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯨꯝ ꯅꯛꯅ ꯁꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯇꯨꯝꯕ ꯑꯃꯠꯇ ꯉꯝꯗꯦ ꯍꯥꯏ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯈꯨꯗꯝ ꯄꯤꯗꯨꯅ ꯇꯥꯛꯏ ꯍꯥꯏ꯫
Aduna maibagi masanupisi siramdaigi matam oibana numittumadi makhoi yamna tamnakhi hai. Numittugi numidangni laikai sida misimina thoklabanina aikhoigi leirak adusu kanagumba amate hek satnaramde. Ngalingai matamdagi hauraga misu kaya thoidona sanaba oiramde. Asum tawdana numitlado aikhoisu yamna kinare. Numidangi matam ado yumdagi kanagumba amata hendoknade. Siriba nupisina galai sabi masa oisili. Numittudagi hauraga khara leirak mapa asida nupi ama dum kaptuna satli hai. Adubu aidi ngana tumthakiba matam oibanina karigumba amate hek taramde. Aikhoiga school chapminabada imanabi amana asumna hairakhi. As aikhoidine yamna kibana yadre. Maibadunaga aikhoigi hek maning thangba saruktagi oiseledo. Isasi kibana yadre. Ahing khudingi nupi amana kapagi khonjel aduga karino satra kaya marom amasu tawi. As khangdreda isasi khanphamga amata khangde. Imanabi amana muhai. Hoini handa marakti karino yamna tawi. Aidi muna budade ima hoina hairakpani. Imanabi nauksana muhai. Handakti karino yamna tawi. Nhamuk sibo numikido adugi ahing aduda aikhoigi leikaigi mangpham asi masida karina pungjal thimba mokhol yamna tai. As mangpham mayada nakna leiruba aikhoidi onthokna kireda. Siribasina kamaibagi masanupi oisili yamna kire. Aduga nongma amasune aina coaching chapagi lakpa matamda makhoigi khongnang mapado maduda musuk muba masang sinki. Aidi sase kari haigadabano kibana yakhidabani. Asumna wari watai sanaduna leiringai matam maduda imanabi amana mu haijalai. Madugi khongnang makhong ado laikai ine masu thainingai da sikhibani. Sikhiba misi adusune accident oiduna sikhibani. Adubu angakpa amana masada amata su thokpa nate manungda khara sokpa mali misi sadana sikhi mamai mamitto musin he muslai. Adamna wari kaya sanarakpaduda aina imanabi singaduda toklo haidun haikre. Imanabi singadu suaiki krani haiduna phagi taduna wa singado thaidoktuna hairakle. Asum tawduna numit ase mathang haukibana kirabasu kina numit 15 mukti aikhoisi maibadugi masanupi ado sorat loiba phawbadi ngairami. Adamna sorat loikhrabasu aikhoigi akiba sidi adum phawrami. Sorat manung adudi kanagumba amate hek satnaramde masa singa se loina kinabana. Adubo sorat loikhrabani khara makhidi phakhre. Asum tawdana nong manumit ama mera hauksongba numitni. Thangnaba laika sida thabalai haiduna mayama se marang tawnai. Laikai ki imanabi amaka aika se thabal chalusi haiduna haunare. Imanabi tu suyamna kikalli ai suyamna kikalli. Aduna imanabi hoida ki duna isi salami. Imanabi duna sunai rakhi. Ibani khaktaro sakadoribase. Ibani khaktani nangbu kibro. As tandi talihe yarisi ado salasilao. Asi haidana ibani se lakpani. Ima hoi sunumit ado thabal chalui haiduna hayawi. Asum tawdana ibani na lakpa matam maduda laipung leiba jaga adu yaurakle. Laipung leiba jaga se hek yaurakpa tanja duda tungthangba saruga sida mi ama lakpagi makholgumna sro tawduna lakle. Tungthangba saruga sida mi lakpagumna tawribasi aibu amuktang laithoklaga yengsira. Asi haiduna imanabi duda amuktang yengi haidana isi imanabi tamna yenglakpani. Imanabi du suma sado hanadagi kiraba mali aingon tamna yenglai. Ibani se wadi amata ngangnade yengnaduna dumaklai. Imanabi duda ina sumnahai. Tungthangba saruga sida kanagumba ama laibase amuktang yengsira. As aidi yamna kiye. Asi hairaga ibani su khongthang asi tapna thangba hawi. Adumna khongthang ado thangba haurakpa tanjaduda tungthangba saruktagi hanubi amagi khonjelta ngihakta ngaikhonabani aika bulap chapminasi haiduna hairakle. Madugi makhol singado taba matam maduda ibani sumi oiraboi khaludana tumina yengnaduna tunglai thoktuna ibani siki bakhara phaduna yengi. Adubu kanagumba amata hek lairamde. Ita kanagumba amata su lairamde. As sidi kamai toksige. Imanabi du su hau thadana siala se haidana ibani se hainaraklaba matungda thabal mafam phau sian se hainabado thabalga amata yauba ngamlamde. Yumda halasi haidana
Ibanisi yum tamna yamna kana selaklammi. Numitumadi thabalga amata hek songba chatlamde. Ibanisi kibe mandana. Asum tawdana numitudagi hauraga ibanisi yumdagi mapan athengbada amata thokidre. Aisu numidangi matambu oirabadi yumdagi mapal amata hek thokidre. Hairiba mafam ase haujipudi kaisu thoidokpa amata tawdre. Matamgi matungina maisu sang naina lakle. Madugi sumathakta lairak khudingi maising asi yamna kungna thale. Hana sunglamba uwa mayamsing ado loin hekta yanthakre. Aduga khara thadaba yadaba khara u kharadi tharami. Mi yamlakpana maram oiduna yumsing asisu kungna tasingkhiba maramna haujikti kaya thoidoknabu tawkhidre. Adubu tawdre haibagi wani nongthi nomangba marakta khara tawrakpada phingau sepi nupi amagi mitam amadi marakta thoi haduna laikagi mioising thengnaba yauraba male khara loina pauk tamnai. Adubu yamna hena mamang thakki matam gumna ka henjina tawbadudi haujikti amata tawkhidre. Haujikti yamna nungain ingna singna laire. Tawbadabu mamang thakta thengnakiba pumnamak sing aduna maram oiduna aidi sasi numidangi matamdo phawbada aise adum kiba haibada oire. Wari se matang asida losinjare. Karigumba wari se nungai birabadi like amadi subscribe share tobiram haiduna ijare. Aduga amana asengba thokpa wari sing leibiragadi aikuna pithokchariba WhatsApp number asida thabiraknabani singchari. Ngasigi onadi matang asida losinjarage. Mathangi wari dam hana thengnarasi. Ima leibakna yai phare.